aduga senior officer asina pilot Chaitanya da hanglai Chaitanya Begumpet civil airport ta land tawbagi permission fangnabagi damak kari mede lauthok tabano senior officer asina pilot ta hanglakpa wahang singi pakhum berna oina pirai sir karigumba aikoina mede lautholombata targadi aikogi plane singsi tha taru sis tausan ki kadoribani aduga aikogi airline asisu lakadoriba August 25 ta launch tawgadoribani maram singsina aikoina mede lauthokidabani sir makha tana senior officer asina thaudok amagi maramda ningsingladuna pilot asida mo hanglai masidagi chahi ahungi mamangda masigi airstrip asida Saudi Boeing na emergency landing tawki Chaitanya matamdu da kari kari tawki habido nang khangba natra pilot Chaitanya na pakum pirai khangje sir terrorist link singgidamak aikoina matamdu da investigate tawki sir aduga fine oina crore manga thian ki senior officer asina makha tari aduga ngasidi fine ga loina na nakoi chahi tara fawa jail da thamba yai bir jagnat matre nangi plane take off tawdingi mamangda nangna yeknabu mayam ma hana seme tabiriba amadi miteng tabiriba singbo ahanba maktada akong sanba thokchomna ikai khumna jabaga loinana taramna oksari ngasi amuk pomna makidamakta pujarikliba film asi mamangda thagachakiba mayamna yamna pamnakiba Sarfira haiba film adugi makha setharakpa ani suba part ni Sarfira film asigi ahanba part yengbidriba singna ahanba part 2 amuktang hana yengbiu natrabadi ani suba part asi gyan taba ngamloi ahanba part ki video link to description da su hapsabani phare dudi mayam yamna koithoktana Sarfira haiba film asigi ani suba part ki video asida amuk pukning sangminarasi birda lakliba idea si atai nate sendrang haibasi apikpu uchek amani aduga turboprop haibasi su apikku plane amani apikpu uchek singna niamna pai aduga makhoidi chabasu yamna chade masiga chap manana apikku plane singsu lower altitude pai aduna thausu yamna chade mayamdagi hanthai thau yamna chadrabanina masana ticket su hongba tabani masigi wakhalon asidagi birna India da ahanba oina cargo plane dagi passenger plane onthoktuna painabagi thorang ama tawba horaki Jas Airlines ke chairman Paresh Goswami si India thadoktuna tha amagi oina atoppa country da chatkadawri masigi khudong chaba silawrga ministry da mathau taba document khudimak athuba matamda submit tahorabadi mana halaktringai da birgi plane si India da purak hoba yagadawribani masina lahudrbadi birda Paresh Goswami na amuk ayet apan pirakadawribani thabak pumnamak yamna thuna paikhatladuna birna cargo aircraft pa deal tawnare masigi pausi hauzik India thadoktuna leriba Paresh Goswami da su fanglami somdana bir magi thabak asi yamna thuna haudoknabagi damak yamdrabada crore ahungi mathau tarami senfam asi puthoknaba honabada bir awaba ma oire khanbada khanfam khangdre kona thangda birgi khungangi marup aduna paisa laire haina phone da pau haraki asumna birna magi khungang aduda hana train station leiramdabadu ma masamukna lusingduna khungjang kaya sangsinbadagi magi khungang aduda train station thamlakpada miyam aduna apenba poknaki masigi sumathakta handakta birna ahongba ticket mamalda mi khudingmak flight tunghanabagi pandamda masagi airline ama haudoknabagi damak sangsileba thabak asibu afaba khungthang amani khaladuna birgi khungangi apikpa angangdagi hauraga ahal oiraba fawada magi ngamjaba sel khaigat narki bigliba angangna senfuda tungsinjaba paisadu senfu thugaiduna piraki yamna leijadabana araiba angamba khara mateng panglakpa aduga khara hen leijabasingna lak ta mateng panglaktuna punsinnarakpa achouba senfam mama birda magi khungangi miyamna piraki masigi loinana birna ngasi fawagi tangkak asi fawada sangsilakpa ngamlibasi mahaki mama amadi magi nupi rani gi achouba mateng na ngamlibani Ranina tongan mafam singda masagi bakery hangdoktuna madudagi phanglakpa senfam khudingmak adu birgi thabak asida sijinnaribani masidani yum panminaba haibasi nupa nupi animak thong manaba tangai fade hainaribasi amana amabu support tawnadrabadi mai pakpada awaba oi asumna birna magi mama magi nupi amadi magi khungangi miyamgi minung si thawjal selgi matenga loinana birna masagi low cost airline si mai pakna haudoknabagi damak tongan bamfam singda air strip ki darkar leiba khudingmak semgot chagat bahorki passenger singna online da ticket kalakpa yanabagi damak software fabu saba hore Deccan Airlines sigi tongan ba maigaida thabak tawnanaba mathau taba miyoi khudingmaksu khangatpa loire
Aduga nakalamudana birgi timna Deccan Air kauba airline ama mai pakna chalainabagi damak thabak khudingmak paikhatpa loirakle subnagi painabagi tanja adu khakta ngaisilakle haibagi pausi Jas Airlines ki chairman Paresh Goswami gi timna tabadagi pilot khudingmak double salary pigani haiduna makhoina loina loksinki masigi maramdi birgi Deccan Air gi pilot amata fanghandana Deccan Air si fail ohenabagi plani adubo birsu araiba bisak amadi nati Air Force pilot ama oina thabak toramba misakni maramaduna birna retire torba Air Force pilot singdu magi Deccan Air da koksinduna thabak tominarami Air Force tagi retire torbasu pilot singsi ahal oire haibagi thoidokpa akaiba amata leiti maramdi Air Force ki pilot singsi sahi 53 retire tawi aduga civilian pilot singdi chahi humphuma thoida retire tawi aduna Air Force tagi retire torlabasu civilian pilot ki retirement gi chahi adu yengluragadi makha tana paiba yabagi chahi mari gi matamdi retire Air Force pilot singdu phangli Captain Rajib Manohar na khuding magasi coordinate tawgadoribani asumna awaba kaya ama mayoknarba matung Birgi timgi Deccan Air si mai pakna paikhanabagi matam adu naksilaklabada bir amadi magi timdu hainingai leitana nungai jaki pen noksaki Batangi sinda ulibasi Begumpet International Airport ani numit asi 3rd August 2003 ni numit asida Birgi Deccan Airplane adu puraktuna ahanbu oina landing tawgadaba namini Begumpet Air Express yoksilakpada bir amadi magi miyuisingna makhoigi plane adu uraga harau minok tamjai adubo mikuk kharagi tungda birgi plane Deccan Air 582 asi normal oidaba mawng amada paibagi saktam asi Captain Rajib Manohar na uraki Masidagi bir sukhangle plane asi normal oidre haibase birna pau fauna buhona bada pau fawba ngongkidi Deccan Air 582 gi pilot ki maikei dagi Begumpet Tower da plane asi emergency fuel da leire haibadi thau yamna yaudre mafam sida land tawge hari masida plane asi thau yaudre hairakla fawda Begumpet 86 dagi land tawgi ayaba du pirakte uriba sakfam simangni film asigi ahanba sinda mayamna ubikibado Begumpet 86 dagi plane asi land tawgi ayaba du piraktabana 86 asida birga mamanaba aduga chansilaktuna birna pilot aduda matam kayam paiba yabagi fuel yauribagi hangbada minute 3 paiba yabagi yauri hairakpadagi madu origadi Air Force Station Hakimpet Airfield the plane asi divert tawduna mafamduda taruna birna pilot aduda haiki birna haiki bagi matungina pilot asin plane asi yamna thuna Hakimpet Airfield gi maikaida divert tawi aduba hauzik pilot asigi wakaldadi plane asi soidana crash tawrani haibasi mahaki thajaba oikre bomnamak oiduna su hingnana bohona dabadi yadabanina pilot asina ngamjabi thaduna Deccan Air 582 asi ATC dagi ayaba amata yaudana Air Force Station Hakimpet Airfield da namdana plane asi ningthine alignment tawba ngamdaba makai yamna wana land tawki pilot sing asi asok apan yaubadagi ngahak wakal mangduna leiki bir amadi magi mamanabasu gari thauduna mafam masida yamna thuna yoksilaktuna pilot singdu khudong thiba nanglabra haibadu yengsinnabagidamak chensilakpada mafam dugi security singna birbu phuduna machi ama fawa lenghandana question thamki birna yamna kana haije aikoi ex Air Force officer ngaktani plane asigi manungda pilot ani yauri pilot singsi amukta mateng pangbiu haina yamna kana haijarabasu tabide asumna leiringai ngaihakki matungda ngaihak wakhal mangdun leiruraba pilot ani adu amana amabu ngaknaduna plane asigi thong hangdoktuna yamna wana tapna thoglai tasengbagidi ngasi thogliba thodok haibadi birgi Deccan Air 582 plane asina emergency fuel da leire thau yaudre hairaba fawada len tobu yahandribasi atamnana Paresh Goswami na mangjongna sinba birgi Deccan Air bu fail ohennabagi plan amani birgi hairiba flight asi len tahonganu haina Paresh Goswami na airport ki ATC singda hana khangan kibanani Paresh Goswami gi thawung asida DGC gi director nadi yamna kan haijai masigi thawung asi yamna risky oi kariguma plane asi crash oi khrabadi aigi ithakta soidana inquiry tawrakadoribani haina yamna kan haijai adubo Paresh Goswami na director asida DGC da nangbu director ohelibasi kanana ohenbano haina hangduna mana tawningliba thabak adutamak sumdring tawduna Paresh Goswami na kana amatagi wa taramde asumna bir amadi mahaki timna ATC gi ayaba amata yaudana Air Force Station Hakimpet Airfield da plane land tawrubugi damak pilot sing amadi bir yauna Air Force ki senior officer na makhoi bu kokhali aduga senior officer asina pilot Chaitanya da hanglai Chaitanya Begumpet Civil Airport ta land tawbagi permission fangnabagi damak karigi media lauthoktabano
Yengbiribsingna hena gyan tanabagidamag film asigi matang asida sizinariba May Day haribo wahi asi karino haibadu mayamda amuktang ningsingjaramgi. May Day haribo wahi asi international gi thakta recognize tawraba jahaz amadi aircraft singna normal oiraktaba khudong thiba awaba phibam ama hek mayuk narko matamda sizinaba radio gi signal wahi amani. Senior officer sina pilot ta hanglakpa wahang singi pakhum berna oina pirai. Sir, karigumba aikoina May Day lautholomba taragadi aikoigi plane singsi tha taru sis tausan ki gadoribani. Aduga aikoigi airline sisu lakadoriba August 25 ta launch tawgadoribani. Maram singsina aikoina May Day lauthokidabani sir. Makatana senior officer asina thawdok amagi maramda ningsingladuna pilot asida mo hanglai. Masidagi chahi ahungi mamangda masigi airstrip asida Saudi Boeing na emergency landing tawki. Chaitanya matamduda kari tawki haibado nang khangba natra. Pilot Chaitanya na pakum pirai. Khangje sir, terrorist link singdamak aikoina matamduda investigate tawki sir. Aduga fine oina crore manga thianki. Senior officer asina makha tari. Adubu ngasidi fine ga loinana nakoi chahi tara fabu jail da thamba yai. Bir Jagannath matre nangi plane take off tawdringi mamangda nangna yeknabu mayam ama hana seme. Asumna haribu matungda Air Force base ta permission amata yaudana plane landing tawbagi damak bergi matakta fine oina lupa lising kun manga thianduna case asigi investigation loisinki. Aduga Deccan Air 582 asi landing tawragliba pilot ani yauna ber makhoi sing asi terrorist amata natre haiduna Airport Authority of India dasu Air Force ki maikai dagi report pikhatki. Asumna case asigi matungda thokiba thodok adubu palladuna airline ama chalaiba habasi kapta cha thakpagumba nate hairaduna Paresh Goswami na birda yamna karim kathaina duna usittabu matau ulai. Masigi matungda bergi anoba idea amaga loinana mahaki airline asi mai pakna launch tawnanaba thorangli. Bergi idea asi atai nate lupa amada flight ticket fanghanba asini. Hariba khudong chaba si kamdona kana da fangangadagi haiba taragadi ayamba flight singsi yamdrabada sit 10 dagi 15 fawadi adum hanglaga pai. Aduna hariba sit 10 dagi 15 fawagi hanglaga free da paigadabasi advance oina book tawrpa passenger singda khudong chaba piraga hariba sit 10 dagi na 15 fawagi sit asigi oina di subnagi lupa amada ticket mamal ohenbagi pandamni. Birgi Deccan Air gi oina hauzik thorang tawdun leiribasi plane ahumni. Hariba plane singasina nongmada yamdrabada trip taruk ti paigadoribani. Aduna nongmada mi chani mukti lupa amada ticket fanganduna paihanba ngamgani haibisini. Biner semriba ticket ki rate singasi masini. Khwaidagi ihan book tawrokpa mioi 10 gi ticket mamalsi lupa ama uhenba. Mioi 10 sigi matungda book tawrokpa mioi kharadana lupa lising amaga chamnga uhenba. Masigi matungda amuk mioi kharadana lupa lising ani chamnga uhenba. Asumna tawraga kona ticket book tawrokpa singda ticket mamal asi khara hengatpagi system asini. Aduga birna pariba hisab sigi matung ina magi Deccan Air gi khwaidagi mamal yamba ticket ki mamal adu atopa airline singi ticket ka yengnarurabadi birgi Deccan Air na tangkhai ama mamal tagadoribani. Aduga atenba route kharagi oinadi Deccan Air gi flight ticket asi train dagi hena mamal tagadoribani. Asumna hariba niyam wakalon sing asida yumpham oiraga bir amadi mahaki team gi Deccan Air si chanabi gi thorongga loinana minister ama yauna 2003 gi August 16 da miyam da launch tawki. Minister bir amadi mahaki team ga loinana tongan ba miyoi kharaga loinana tongduna launch tawon mit asida Deccan Air 582 plane asi paikhatki. Berdi mahaki Deccan Air na masigi thak asi yorakpada hainingai leitan haraujai. Matomta lona momonokse maithong makalamje adubo laibak thiba haibaduni. Deccan Air 582 plane asina ATC gi ayabaga loinana runway dagi hek paikhatpa horakpa ikan kanadaba matamda plane asigi engine dagi angakpa mawongda ka hena maikhu tholaki. Manungda yauriba mioi kharana phibam si hanu uraki. Masidagi plane asida yauriba mipum khudingmak pakhatnaduna law khongnaraki. Plane asibu pariba captain asina su plane asi lefan nabo hona dabadagi birna pilot ki cabin da changsinduna yenglubada captain adu mamit mana yungkhatuna normal oidaba mawong amada leiramki. Masidagi birsu Air Force ki pilot ama oirambanina mahakna oina captain gi sit adu da famlaga Deccan Air 582 asi runway da amuk hana landing toki. Khudakta birna May Day lauthoktuna fire service laktuna plane asi kannana phone. Maikuna pumamamlaba plane asidagi tongliba mising adu magi thawai hingnanabagi yamna thuna senthoknaraki. Minister asisu phibam sida thawai manglamgani haiduna mai hauna sawi. Birna haijabo hai amata tadana Deccan Air asi total fail oire hairamlaga minister asi sauduna satki.
Pau asi mafam khuding sinba thungki. Bir adukki matik awaba haibadu oiki. Miyamna Deccan Air da thamlamba thajaba adu pungmang mangki. Bir gi Deccan Air na launch tawduna ahanba take off tawbu namit asida Deccan Air asigi aroibasu adumak oikigadawrabra haiba wahangsini hausik khudingmakki thamoida hangnaribase. Birgi awaba thawdoksigi matungda Rani amadi mahaki macha amasu phangjare. Birna mahaki pikliba macha adugi makhut macha adu nungsina paibu matamda Birna haukraba punsigi tangkak kaya ningsinglaki. Birna piklingi matamda mahaki apokpa mapana magi makhut paiduna lairik mayek iba tambirakiba kaya adu tapna Birna ningsinglai. Awa nungai yanaba mikup asida Bir milu pirangna thumali. Masigi matungda Birna kamdongna plane adu maikhu haurakibano haina check tawba hauraki. Thokiba laibak thiba thogdok adu engine thaw asi engine na hapadagi thokpani haibasi Birna khanglaki. Bir masamakna fuel check tawkhidribasi ataigi nate. Mahaki marup Chaitanyana check tawkhre haina Captain Manoharna hairakpadagi Birna fuel adu check tawkhidabani. Aduga Chaitanya dasu foil adu Birna check tawkhre haina Captain Manoharna Chaitanya da hairambadagi Chaitanyana su check tawkhidabani. Pomnamak asi Captain Manoharna plane asi crash tawhannabagidamak hana mangjong na silaga Bir amadi Chaitanya makoi animakta lana haijinduna thaw adu henjina ma masana haijinkibani haibasi Birna pomnamak khanglaki. Masidagi Captain Manohar da Birna hangba matamda mahakna tangai fadaba paisagi darkar khar leibadagi phataba miyoi khargi thawin sindagi mahak masana engine thaw adu henjin na haijinduna plane adu crash tawhannabagi damakta tawkhibani haiduna Captain Manohar na asengba adu haidok jaraki. Masigi matungda 2003 gi August 18 numit asimaktada thokiba thawdok asigi matangda inquiry gi damak Directorate General of Civil Aviation DGC gi office Mumbai da Birgi team amadi nimitu da flight paikiba co-pilot adu yauna Captain Manohar kaukhatuna DGC gi official singna wahang sathaki. Masidasu Captain Manohar na pomnamak adu mahangna aranba thabak tawkibadagi thokibani hairaduna masana masagi maral adu yajai. Masidagi thokiba thawdok adu pilot ki asoibani haina DGC na report iduna Captain Manohar asi tha 12 gi athingba thamki. Aduga Deccan Air gi maikidagi di asoiba amata leikide hairaduna Deccan Air gi mathakta thamlamba charge khudingmak adu kokladuna athingba amata thamkide. Makatana Deccan Airlines asina paibagi ayaba adu DGC gi maikidagi piraki. DGC gi maikidagi Deccan Air gi mathakta athingba amata leitaba taragasu thokiba thawdok adun maram oiraga Deccan Air da thamlamba miyam gi thajabadi mangki. Deccan Air da miyam gi thajaba amata thamnaraktabon maram oiraga Birgi Deccan Air gi tungi laibak asi kari oigani haibadudi achouba wahang ama oiri. Kana amatana Deccan Air gi laibak asi haiba ngamdri. Asumna miyam gi thajaba mangdun leiringai tanja asida masigi khudung chaba lauraga Deccan Air asi crore 15 da leirage haibagi offer ama waliagi office tagi harki. Birgi mamanaba ani sinadi masigi offer asi manghaningde. Deccan Air asi mi atopana asobo sanfam ama piraga leirage hairingai sida yonthok haurasi haina hai. Maramdi mi amatana Deccan Air da thajaba thamnaraktrabanina amuk hana mai pakpagi asa uraktrabada crore 15 asi phanguraga nungaina leibana phare haina khalaki. Adubo mamanaba ani sigi wa asi Birna di yaningde. Crore 15 gi offer adu Birna pamde. Maramdi laibak asida low cost airline ama thamgani Deccan Air na mai factory fawa hona khigani haiba Birgi achepa phirek ama oikibana. Asumna Bir amadi mamanaba ani asigi apambaga mot manaraktabadagi masigi matangda makhoi ahum wa kanna ngangnarakpadagi hendораktuna khut fawa thanaraki. Adubo kona thangdadi Indian Air Force ta pilot oina leiramba makhoina karigidamakta thabuk adu thadoklaga lakibano haiba wahangsigi paukum adu ningsinglakpada wakhal taraktuna mamanaba ani asisu Birgi wakhalol aduda punna leminaki. Hanagi matogum marup ama oibagi nungsiba adugum haujikti makhoi ahum nungsina adumak loinaki. Masigi matungda Jas Airlines ke chairman Paresh Goswamina tongan ba TV channel singda interview tawgani wa ngangani haibagi pau ama fanglaki. Pau se hek fangbadagi Birna airport amada mateng pangbikibi All India Radio gi senior program producer oibinupi adugi mateng lawduna Birsu All India Radio da interview program ama 2003 gi August ki tang 22 da fangki.
असोमदना तोंगान तोंगान टीवी चैनल सिंगदा परेश गोस्वामीना बीरगी लो कोस्ट एयरलाइन डेकन एयर सिगी मरमदा मियामना थाजब थमदनबा फत्तब वाफम मयाम अमा हाइजिलदुना लेबाकसिदा लो कोस्ट एयरलाइन समा चलाइबसी ओइथोगलोइ मसी यामना चाउना मी हानबगी थबक अमनी मसी असोब रिक्स अमनी स्टैंडर्ड ओइदबा प्रोडक्ट नाक्ता सिजनई हाइबन चिंगबा वाफम कया हाइदुना बीरगी डेकन एयरदा मराल कया सिरी अदुगा सोमदा ऑल इंडिया रेडियो की इंटरव्यू प्रोग्राम असिदना बीरना महाकी तसेंग वाखलोल सिंग अदु मियाम खंगनब फोंदोगली ख्वाइदगी लाइरबगी पनखैगी मनुंगदा लैब मियोसिंग फावदा अखोगी टिकेट असि लैब ngamnanब हौदोकपनी अतोप एयरलाइन सिंगुमना अखोगी डेकन एयर सिसु मथौ ताब सेफ्टी टेस्ट खुदिमक पास तौई पायलट सिंग सिसु मतम सांगना इंडियन एयर फोर्स की फाइटर जेट फाव पाइरमलब ngaktani अरोइबो ओइना अइना मियाम ममांगदा डेकन एयर की सेफ्टी टेस्ट अमा तौगनी डेकन एयर की अहानब फ्लाइट ता अइ इसा याउना अइगी पुनसिदा ख्वाइदगी ममल याम्बा मियोय अहुम तोंहंदुन पाइगनी अइगी इमा अइगी लोइनबी रानी अमदी अइगी नुमित निपानी खक्त ngairiba इचानुपी असुमना बीरना ऑल इंडिया रेडियो की इंटरव्यू असिदा मियाम ताननबा हाइरबगी तुंगदा बीरगा पार्टनर ओइमिनबा ममानबा असिगा लोइनना एयरपोर्ट त उलै बीरदी माकी डेकन एयरना माई पाकना पाइबा नुमित अदु ओइरकनबगी वाखलदा कन्न होनबदा अहिंग तुमदबा नुमित हुमनी सुरे मरमसिना बीरसी यामना वारनी खलदुना ममानबा अनीसिना मयुंदा चटगा मतम खरा पोथारुना बहाई मसिदा बीरना अखोगी एयरक्राफ्टी अखोई इसाना ngaksagadabani haiduna numit humni tumlaktrabasु mathauda adumak pukning changni asumna sum hainaduna khongkap khara thangduna lakpada Indian Air Force ki बीरगी सीनियर ऑफिसर अदु मागी जूनियर खरगा लेप्तुना लेरमी फिबम सिदा बीर अंगकपो ओइ मखोगी सीनियर ऑफिसर सिना हारि अइना विजयवाड़ा अमदी पुणेदसु अइगी मिसिंग गार्ड तौनबगीदमक थाख्रबनी परेश गोस्वामी खक्तना खुदकन पांगनबनी हाइन खनब्रा ऑफिसर असिना सुमना हाइरदुना बीरसी नुमित मसिंग यामना तुमदब मखै होनरगले खंगबदगी युमदा चलगा तुमलुनबा ऑफिसर असिना बीर दहारि असुमना बीरगी फ्लाइट सर्विस लैबा अतै मफम सिंग याउना हौजिक लैरिबा मफम मुंबई एयरपोर्ट असिदसु ऑफिसर असिना एयर फोर्स की टीम अमा पुरक्तुना बीरगी डेकन एयर गी दमक ngak senabagi thabak tawhali सीनियर ऑफिसर असिना असुमना तौरिबगी मरमदी बीरसी मतम सांग इंडियन एयर फोर्स ता ऑफिसर असिगी मखादा लेरंबना बीरगी तसेंगबा सिंथानिंगाई ओइबा वाखलोन सिंग असि खंगबगा लोइनना लेबाक असिदा बीरना लो कोस्ट एयरलाइन समा चलाइबा होरपसी लेबाक सिगी ओइना अफबा खोंथांग अमनि खलदुना ऑफिसर असिना बीरगी मतिंग पांगबा लाक्लिबनी ऑफिसर असिना बीरगी दमक्ता तौबिरक्लिबा मयाम सिदा पेंजरदुना बीरना ऑफिसर असिदा सेल्यूट तौई ऑफिसर सिनसु बीरद सेल्यूट तौरई असुमना नुमित से हौखिबना ngasi asi 2003 की अगस्त 25 नि हौजिक अयुकी पुंग 9 निफु चले पुलकिबसी मुंबई एयरपोर्ट तने बीरगी डेकन एयर की अहानब फ्लाइट पाइनबगी पुंगचा अदु नक्सिलगले बीरना ऑल इंडिया रेडियो की इंटरव्यू अमदा मियाम खंगना लाउथोखिबगी मतुंग इना अहानब फ्लाइट असिदा तोंगनबगीदमक बीरगी नुपी अमदी मागी पिकलिबा मचागा लोइनना मुंबई एयरपोर्ट ता हौजिक यौसिलक्तुना लेरे अदुगा एयरपोर्ट असिगी ऑफिशियल सिंगनसु मुंबई एयरपोर्ट असिदगी पुणे यौना पाइगदबा डेकन एयर की फ्लाइट DA581 असिदा तोंगदबा पैसेंजर सिंग बोर्डिंग की दमक गेट नंबर 2 द चंगलकनबा हंजिन लाउथोरई एयरपोर्ट की ऑफिशियल सिंगना हंजिन लाउथोकलबसु मुंबई दगी पुणे यौना पाइगदबा डेकन एयर की अहानब फ्लाइट असिदा तोंगनबा पैसेंजर दी फ्लाइट पाइबगी पुंजा नक्सिलकलबा असि फावबदा पैसेंजर अमता मफम असिदा लाखिदे डेकन एयर की अहानब फ्लाइट असिदा तोंगनबगीदमक लैरिबा हाइबबु बीरगी नुपी अमदी पिकलिबा मचा अदु खक्तने हौजिक मफम असिदा लैरिबसे बीरगी डेकन एयर की मराइबक असि करी ओइगदगे हाइब ngamdri फ्लाइट पाइबगी मतम असि फावबदा पैसेंजर अमता मफम असि यौसिलक्त्रबसु फ्लाइट असिबु पाइगदबा पायलट अमदी को पायलट का लोइनना क्रू मेंबर सिंगदी यौसिलक्तुना लेरे बीरगी नुपी अमदी पिकलिबा मचागदी फ्लाइट असिदा फमदुना लेरे फ्लाइट असिदा तोंगनबा पैसेंजर अमता लाक्तबसिदा डेकन एयर की माई पाकपगी नुमित अदु अमुक अन लाक्लरोइद्रा खलुबदा क्रू मेंबर सिंग बीर अमदी मागी नुपी रानी मखोगी माइथोंग सिंग असि इमक मक्सिली मिकुप खरा वाखल तौरबा मतुंगदा बीरना फ्लाइट असिदा काखलकलगा फ्लाइट पाइगदौरिबा कैप्टन असिदा हाइरे कैप्टन मसिगी फ्लाइट असि कैंसल तौरे वहाई से हाइरमलगा बीरना मागी नुपी रानीना फमलिबा सीट अदुदा तपना संगसिली बीरगी नुपीना इमक मकप माइथोंगा लोइनना बीरदा करी तौरगे हाइना हंगलई
Birna taptak na paukhum piri. Miyamgi thajabada ai mai paktre. Masi hairamlaga flight asidagi kumthai. Mikupsida Birna haukiba wari kaya mathang ningsinglei. Deccan Air se hogdoknaba honarakpada miyamna oiroidaba thabakni haiduna karem kathaina bikiba mayamdu ningsinglubada miyamna hainaribasing adu ngasidi achumba oiradra haina khalakle. Birna thangnaba mikupta amuksu ningsinglei. Deccan Air se hogdoknaba honabada mahaki apokpi mamana kayagi matik wajaba mangonda thauna kaya pibikiba mayamdu ningsingluraga Bir mikupsida milu pirang ihore. Deccan Air da miyamgi thajaba mangladuna atopa Airlines ki flight singda passengers singna queue lepnaduna kakatnabadu uraga Bir upai leitana yengjai. Asumna milu piranga loinana masing khangdraba China na thamoi sokna leiringai mikupsida Birgi mamanaba ama Bir bukanna kauduna Birgi manak tamna senselei. Aduga Bir da hari aita sengna soikre Bir kamdungna tawkribana haiba ai khanghaudre masi pumnamoksi aigi iralni. Aigi Mumbai ki software da asoiba khara laikre ticket booking khuding maktu amuk halaga software na matom da cancel tawkre mamanabagi wafam masida Birna chamamnabadagi ningthina phajana gyan tana hairaknaba haibada mamanaba asina mu hari madudi makoi Mumbai ki flight si tongnabagi damak flight full oina ticket book tawraki adubo software gi asoiba khara laibadagi book tawraki basingdu amuk cancel tawkre adubo Mumbai gi oina software gi asoiba khara laikrabasu Pune Bijawada chingba atai mafam singdagi pairakadaba flight singi oina di asoiba amata laite mi lising na khujing oiraga ticket book tawrakle flight khuding ma hojik full loina oikre masida natana lakadoriba numit humni fawa Deccan Air gi flight khuding ma loina full oikre miyamna aikoida thajaba haurakle miyamgi thajabada aikoi mai pakle haina mamanaba sina hairakpadagi atopa mafam singdagi pairakadaba flight singna landing tawfam adomda Birna kanna senselei. Mikupsida Deccan Air gi Pune dagi pairakpa flight DA52 asi landing tawri aduga flight ki thong asi hangdoraktuna ahal oiraba passenger kaya harauna mathang kumtharei matausi uraga Bir harau nungaibagi pi sinthaba hore. Masidagi ngayaki matungda amuk Mumbai gi mafam asimaktada Deccan Air gi Bijawada dagi pairakpa flight DA589 adu amuk landing tawri. Bijawada dagi pairakliba flight asigi oinadi Bir gi mamanaba Chaitanyana captain oina pairakhibani. Flight sigi thong hangdoraktuna passenger sing harauna mathang kumthanari. Flight asida Bir gi khungang gi ahal oiraba miyo sing amadi magi khungang dugi mamanaba sing ayamba yaurami. Makoina harauna Birgi manakta chensilei matam kayadagi khanjarakpa Birgi manglan asi ngasiri mangfaunare mai pakle khalubada Bir harau nungaibagi pina mafam marang khanghande. Asumna passenger sing asi mathang asum kumthanarakpada Birgi mamasu Birgi apokpa mapana hinglingagi saktam da frame chanbu photo amasu chetna konduna Birgi apokpi mamasu atappa khongthang amada plane sidagi kumthare. Apokpi mamabu uzabada Bir harauba nungaibagi fankhai laikide apokpigi manakta changsili machana wana honjaraktuna mai paglakpasida haifam tawfam khangdaba makai mamana Birgi mai thongbu nungsina yengjaduna nahak ngasidi mai pakle hairaduna mamana Birbu mathanungda nungsina chena konsinjai aduga apokpa mapagi photo adu Birda yenghali mapagi photo adu yengduna nungsina konjai Sinasi aduki matik pungning nungsiba haifam khangdaba sinnamoi. Asumna mafam sida mai pakpagi nungaiba mikupsida Birgi mama Birgi nupi amadi Birgi machaga makoi mari punna nungsina unajai. Asumna nungsina harau tayamna leiminaringi mikupsida Jas Airlines ki chairman Paresh Goswami ki call malai. Birna call adu receive tawi. Aduga Paresh Goswami na Birda partner oiminanabagidamak business proposal amatawri. Birna mai pakpagi tangkak ama lakpasida Paresh Goswamina asumna tawruklibani. Adubo Paresh Goswami wafam sida Birna yamna thoksadana kumi. Aingonda business proposal offer tawgadorba nangbu kanano. Ai sigi siyo hinge hingu nangna kaisu tawba ngamoi. Nangna power fanayam leiragasu ai khoida lephanbadi ngamloi. Masi masu khangjilo. Atiyasi nangi napagi property nate. Asumna Birna yamna usitana hairaga phone adu thamo haiduna Paresh Goswami da kanna lausalaga phone adu thamanki aduga Birga mamanaba aniga loinana makhut soknaduna nungaiba phongdokni ngasigi film asi asengba punsi wari da yungfam oiraga puthokba film ni
असुमना नेशनल डिफेंस एकेडमी की बैच अमतदगी ममानब अहुम याउना कैप्टन GR गोपीनाथना एयर डेकन हौदोकपदगी इंडिया की नोंथकी लंबीदा मतम पुंबगी ओइना अचौबा अवोनबा मलाकी एयरलाइन सिना हौदोकिबा अहानब चही अनिदा अहानब ओइना फ्लाइट तोंगजबा मियोय मिलियन कुन हेनकी एयर डेकाना चही अहुम सुरकपदा एयरक्राफ्ट 95 लैदुना एयरपोर्ट 63 नुमित खुदिंगी ओइना मियोय चौराकना 15,000 पाइकी एयर डेकाना सुमनगी लुपा अमगी टिकेटा मियोय मिलियन अहुम हेन पाहिनकी ngасidi कैप्टन गोपीनाथ सी उडान प्रोजेक्ट की कंसल्टेंट अमा ओइन लेरी अदुगा ngасigi फिल्म असगी अरोइब सिंदा बेरगी डेकन एयरदा $1,38 इन्वेस्ट तौरकिबा यामन चिंगलेमलबा ममिंग लेरबा फावरबा बिजनेसमैन असी एयरपोर्ट उलकलगा ngасigi नुंगाइरबा निंगथिजरबा फिल्म असी मतांग असिदा लुइसिनकी ngасigi फिल्म असगी महाउसी कमदौ बिबगे हाइबदु कमेंट हाइबिरमो नुंगाइ बिरगदी अदोंगी नकनबा मियोइसिंगसु सोइदना वीडियो सी शेयर तौबियो लोइनना चैनल असिबसु सोइदना सब्सक्राइब तौसिनबिरमो मदुना मथंगी नुंगाइरबा फिल्म अमा यामना थुना पुरकपदा अचौबा थौना ओइजगे मथंगी वीडियोदा मयाम पुन्ना अमुक थेंगनमिनरसि पुनमकपु अकोंग चानबा थोकसोमना अमुक हन इकाइ खुमनजरगा ngасigi ओइनदी मतांग असिदा टेंशन जरी।